ꯉꯁꯤꯁꯨ ꯋꯥꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯁꯪꯕ ꯁꯒꯣꯜ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤꯒꯤ ꯃꯔꯤꯗꯒꯤ ꯀꯥ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯕ ꯃꯔꯨꯞ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅꯁꯨ ꯑꯣꯏꯅ ꯇꯧꯏ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯕꯤꯔꯕꯜꯗ ꯁꯤꯟꯅꯕ ꯊꯕꯛ ꯑꯃꯠꯇ ꯃꯍꯥꯛꯅ ꯇꯧꯗꯅ ꯇꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯏꯊꯣꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯅ ꯈꯜꯂꯕ ꯊꯕꯛ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯑꯣꯏꯊꯣꯛꯏ ꯍꯥꯏꯗꯨꯅ ꯎꯠꯄ ꯉꯝꯕ ꯃꯍꯥꯛꯀꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯕꯤꯔꯕꯜꯕꯨ ꯑꯛꯕꯔꯅ ꯀꯥ ꯍꯦꯟꯅ ꯊꯥꯒꯠꯄ ꯑꯃꯁꯨꯡ ꯃꯥꯕꯨ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯐꯪꯖꯕꯒꯤ ꯆꯥꯎꯊꯣꯛꯆꯕ ꯃꯇꯝ ꯂꯩꯕꯒꯤ ꯕꯤꯠꯇ ꯐꯥꯎꯔꯝꯃꯤ꯫ ꯁꯤꯇ ꯅꯠꯇꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯣꯏꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯕꯨ ꯍꯦꯛ ꯍꯦꯛ ꯆꯥꯡꯌꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯗꯨꯝꯅ ꯆꯥꯡꯌꯦꯡꯕ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯃꯥꯏ ꯄꯥꯛꯈꯤꯗꯕ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯃꯍꯥꯛꯅ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯗꯕ ꯊꯕꯛ ꯑꯃꯇꯪ ꯅꯣꯡꯃꯗꯤ ꯃꯉꯣꯟꯗ ꯁꯤꯟꯅꯗꯨꯅ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ, ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗꯒꯤ ꯇꯥꯕ ꯄꯥꯝꯃꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯣꯏꯔꯔꯣꯏ ꯈꯪꯂꯕ ꯊꯕꯛ ꯀꯌꯥꯕꯨ ꯕꯤꯔꯕꯜꯗ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯗꯤ ꯀꯥ ꯍꯦꯟꯅ ꯍꯩꯁꯤꯡꯕ, ꯂꯧꯁꯤꯡ ꯕꯨꯙꯤ ꯂꯩꯕꯇ ꯅꯠꯇꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯨꯟꯅ ꯈꯟꯊꯔꯒ ꯊꯕꯛ ꯇꯧꯕ ꯑꯣꯏꯕꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯃꯨꯛ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜ ꯑꯁꯪꯕ ꯂꯩꯀꯣꯜ ꯑꯃꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯏꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯁꯪꯕꯥꯟꯅꯔꯕ ꯂꯩꯀꯣꯜ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯑꯏꯪꯕ, ꯁꯥꯟꯇꯤ ꯑꯣꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯉꯣꯟꯗ ꯈꯪꯍꯧꯗꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡꯕꯨ ꯆꯥꯡꯌꯦꯡꯅꯕ ꯇꯥꯟꯖꯥ ꯑꯃ ꯐꯪꯂꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯕꯤꯔꯕꯜ, ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯪꯕ ꯂꯩꯀꯣꯜ ꯑꯁꯤ ꯎꯕꯗ ꯄꯨꯛꯅꯤꯡ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯟꯇꯤ ꯑꯣꯏꯈ꯭ꯔꯦ꯫ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯃꯇꯧꯒꯨꯝ ꯄꯨꯛꯅꯤꯡꯕꯨ ꯁꯥꯟꯇꯤ ꯄꯤꯕ ꯉꯝꯕ ꯅꯪ ꯑꯩꯒꯤ ꯑꯣꯏꯅ ꯁꯒꯣꯜ ꯑꯁꯪꯕ ꯑꯃꯇꯪ ꯄꯨꯔꯛꯇꯨꯅ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯕꯤꯔꯕꯜ?" ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯁꯪꯕ ꯁꯒꯣꯜ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯈꯜꯂꯤ, ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯩꯒꯤ ꯂꯧꯁꯤꯡꯕꯨ ꯑꯃꯨꯛꯁꯨ ꯆꯥꯡꯌꯦꯡꯅꯤꯡꯕꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯁꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯕꯤꯔꯕꯜꯅ ꯌꯥꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯍꯣꯏ ꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯅꯅꯥꯏ ꯑꯗꯨ ꯐꯪꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯈꯨꯝꯗꯣꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯕꯤꯔꯕꯜ, ꯅꯪꯅ ꯍꯧꯖꯤꯛ ꯉꯝꯒꯅꯤ ꯍꯥꯏꯗꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯝꯗꯕ ꯊꯣꯛꯂꯒꯗꯤ ꯅꯪꯅ ꯑꯩꯒꯤ ꯑꯁꯥꯎꯕꯒ ꯃꯥꯌꯣꯛꯅꯕ, ꯑꯩꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄ, ꯄꯤꯔꯛꯄ ꯌꯥꯊꯪ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯏꯟꯒꯗꯕꯅꯤ ꯍꯥꯏꯌꯨ, ꯑꯗꯨ ꯅꯪ ꯌꯥꯔꯕ꯭ꯔꯥ?" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ: "ꯍꯣꯏ ꯅꯤꯡꯊꯧ, ꯅꯅꯥꯏ ꯌꯥꯖꯩ꯫ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯁꯪꯕ ꯑꯗꯨꯕꯨ ꯊꯤꯔꯛꯅꯕ ꯅꯣꯡꯃꯈꯛꯀꯤ ꯃꯇꯝ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ"꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ "ꯐꯔꯦ ꯕꯤꯔꯕꯜ, ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯩ ꯅꯉꯣꯟꯗ ꯄꯤꯔꯕꯅꯤ꯫ ꯍꯌꯦꯡꯒꯤ ꯗꯔꯕꯥꯔ ꯇꯤꯟꯕ ꯃꯇꯝꯗ ꯁꯒꯣꯜ ꯑꯁꯪꯕꯗꯨ ꯅꯪꯅ ꯄꯤꯒꯗꯕꯅꯤ"꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ: "ꯍꯣꯏ ꯅꯤꯡꯊꯧ, ꯅꯅꯥꯏ ꯃꯗꯨ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ"꯫ ꯁꯤꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯈꯤ: ꯁꯪꯁꯥꯔ ꯀꯩꯗꯁꯨ ꯂꯩꯇꯕ ꯁꯒꯣꯜ ꯑꯁꯪꯕꯁꯤꯕꯨ ꯕꯤꯔꯕꯜꯅ ꯀꯝꯗꯧꯅ ꯅꯣꯡꯃꯈꯛꯀꯤ ꯃꯅꯨꯡꯗ ꯊꯤꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯤꯔꯛꯄ ꯉꯝꯗꯕ ꯊꯣꯛꯂꯒꯅ ꯑꯩꯅ ꯑꯁꯥꯎꯕ ꯎꯠꯂꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯁꯤꯒꯦ? ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯅ ꯅꯨꯃꯤꯠ ꯑꯗꯨ ꯂꯦꯟꯈꯤ꯫ ꯕꯤꯔꯕꯜꯁꯨ ꯃꯌꯨꯝ ꯍꯟꯈ꯭ꯔꯒ ꯃꯍꯥꯛꯅ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯂꯩꯇ꯭ꯔꯦ ꯈꯪꯂꯕ ꯄꯣꯠ ꯑꯁꯤꯕꯨ ꯂꯩ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯋꯥꯐꯝ ꯑꯁꯤ ꯊꯝꯒꯅꯤ, ꯑꯗꯨꯒ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯑꯁꯥꯎꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄꯤꯔꯛꯄ ꯗꯟꯗꯤꯗꯒꯤ ꯀꯝꯗꯧꯅ ꯃꯁꯥꯕꯨ ꯀꯟꯖꯒꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯁꯨ ꯃꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯇ ꯉꯔꯥꯡ ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯛꯇ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯅꯈꯤꯕ ꯌꯥꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯗꯨꯗ ꯈꯪꯍꯜꯂꯤ꯫ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯂꯩꯁꯨ ꯂꯩꯇꯕ ꯄꯣꯠ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯕꯤꯔꯕꯜꯅ ꯂꯩ ꯍꯥꯏꯗꯨꯅ ꯎꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯈꯧꯔꯥꯡꯅ ꯕꯤꯔꯕꯜ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯕꯤꯔꯕꯜꯕꯨ ꯀꯜꯂꯛꯆꯕ ꯈꯔ ꯑꯃꯅꯗꯤ "ꯕꯤꯔꯕꯜ ꯁꯣꯏꯗꯅ ꯉꯁꯤꯗꯤ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ, ꯅꯨꯡꯉꯥꯏꯒꯗꯧꯔꯤ ꯌꯦꯡꯕꯗ" ꯍꯥꯏꯗꯨꯅ ꯕꯤꯔꯕꯜꯅ ꯆꯩꯔꯥꯛ ꯐꯪꯕꯗꯨ ꯌꯦꯡꯅꯤꯡꯅ ꯕꯤꯔꯕꯜ ꯂꯥꯛꯄ ꯃꯈꯣꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯃꯤ꯫
ꯅꯤꯡꯊꯧ ꯑꯛꯕꯔꯁꯨ ꯈꯧꯔꯥꯡꯅ ꯕꯤꯔꯕꯜꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯤꯔꯕꯜ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯕꯤꯔꯕꯜꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯎ ꯂꯥꯎ ꯕꯤꯔꯕꯜ, ꯅꯪꯕꯨ ꯂꯥꯛꯄ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯉꯝꯒꯅꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯪ ꯉꯝꯂꯕꯔꯥ? ꯁꯒꯣꯜ ꯑꯁꯪꯕ ꯍꯥꯏꯕꯗꯨ ꯅꯪ ꯊꯤꯕ ꯐꯪꯂꯕꯔꯥ? ꯃꯌꯥꯝ ꯑꯗꯨ ꯕꯤꯔꯕꯜꯒꯤ ꯈꯨꯝꯗꯣꯔꯛꯀꯗꯧꯔꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯑꯗꯒꯤ ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯁꯒꯣꯜ ꯑꯁꯪꯕ ꯍꯥꯏꯕꯗꯨ ꯐꯪꯖꯔꯦ꯫ ꯋꯥꯗꯨꯕꯨ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯅꯤꯡꯊꯧ ꯌꯥꯎꯅ ꯃꯤꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯔꯕꯜ, ꯁꯒꯣꯜ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯍꯧꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯔꯣ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯁꯒꯣꯜ ꯑꯗꯨꯕꯨ ꯌꯦꯡꯕ ꯄꯥꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯁꯒꯣꯜ ꯑꯗꯨ ꯊꯤꯕꯗꯤ ꯐꯪꯖꯔꯦ ꯍꯥꯏꯕꯕꯨ ꯑꯩꯅ ꯄꯨꯔꯛꯆꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯛꯕꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯒꯣꯜ ꯑꯗꯨ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕꯗꯤ ꯕꯤꯔꯕꯜ? ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ ꯁꯨꯝꯗꯧꯕꯅꯤ, ꯁꯒꯣꯜ ꯑꯗꯨꯕꯨ ꯄꯥꯝꯂꯤꯕ ꯃꯤ ꯈꯛꯇꯅ ꯁꯒꯣꯜ ꯑꯗꯨ ꯂꯧꯕ ꯆꯠꯀꯗꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯁꯒꯣꯜ ꯑꯁꯪꯕꯗꯨ ꯄꯥꯝꯕꯤ ꯍꯥꯏꯔꯕꯅꯤꯅ ꯏꯅꯤꯡꯊꯧꯅ ꯁꯒꯣꯜ ꯑꯗꯨ ꯂꯧꯕ ꯆꯠꯄꯤꯕ ꯇꯥꯔꯦ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯈꯨꯝꯃꯤ, ꯐꯔꯦ ꯕꯤꯔꯕꯜ, ꯁꯒꯣꯜ ꯑꯗꯨ ꯑꯩ ꯆꯠꯇꯨꯅ ꯂꯧꯔꯨꯔꯒꯦ꯫ ꯀꯗꯥꯏꯗꯒꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯂꯒ ꯂꯧꯒꯗꯕꯅꯣ ꯍꯥꯏꯌꯨ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯁꯒꯣꯜ ꯑꯗꯨ ꯂꯧꯕꯤꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯏꯂꯥꯞ ꯂꯥꯞꯄ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗ ꯁꯒꯣꯜ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯁꯤ ꯍꯞꯇꯥ ꯑꯃꯗ ꯂꯩꯔꯤꯕ ꯅꯨꯃꯤꯠ 7ꯅꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯛꯂꯒ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯕ? ꯍꯞꯇꯥ ꯑꯃꯗ ꯂꯩꯔꯤꯕ ꯅꯨꯃꯤꯠ 7ꯅꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗ ꯁꯒꯣꯜ ꯑꯗꯨꯕꯨ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕ? ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯈꯪꯂꯕ ꯄꯣꯠ ꯑꯃꯕꯨ ꯄꯨꯔꯛꯎ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯂꯩꯁꯨ ꯂꯩꯇꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯎ ꯍꯥꯏꯔꯤꯕꯅꯤ꯫ ꯋꯥꯗꯨꯕꯨ ꯍꯦꯛ ꯈꯪꯕ ꯃꯤꯀꯨꯞꯇꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯇꯨꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯕꯤꯔꯕꯜ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯗꯟꯗꯤ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯄꯨ ꯂꯧꯁꯤꯡ ꯂꯩꯕꯒꯤ ꯃꯅꯥ ꯍꯟꯗꯨꯅ ꯄꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯕꯨ ꯀꯜꯂꯛꯆꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯛꯑꯝꯃꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫